ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄꯗꯨ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯤꯐꯝꯅꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯤꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯩꯅꯣ ꯃꯤ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯣꯏ ꯑꯥꯗ ꯃꯈꯣꯏ ꯃꯊꯧ ꯇꯥꯔꯤꯁꯦ ꯑꯃꯅ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯦ ꯗꯦꯟ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦ ꯁꯔꯗꯥꯅꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯤ ꯑꯦꯁ ꯕꯤꯁꯣꯔꯖꯤꯠꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯃꯁꯥ ꯃꯔꯦꯡ ꯑꯣꯏꯅ ꯁꯨꯝ ꯌꯥꯎꯖꯕꯩ ꯋꯥꯅꯤ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯃꯗꯨꯒꯤ ꯏꯝꯄꯦꯛ ꯀꯩꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯋꯥꯐꯝ ꯑꯃ ꯄꯨꯈꯠꯄ ꯌꯥꯕꯒꯤ ꯔꯨꯝ ꯂꯩꯇꯦꯅ ꯑꯩ ꯁꯟꯗꯣꯛ ꯊꯝꯖꯒꯦ ꯑꯗꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤ ꯍꯟꯗꯛꯇ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛꯁꯨ ꯑꯗꯨꯝ ꯌꯥꯎꯗꯦ ꯍꯟꯗꯛꯁꯨ ꯌꯥꯎꯗꯦ ꯌꯥꯎꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯔꯗ ꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯅꯤꯅꯤꯒꯁꯤ ꯍꯥꯏꯗꯣꯛꯑꯒ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯃꯊꯛꯇ ꯂꯥꯟ ꯅꯪꯉꯤꯕꯅꯤꯅ ꯃꯗꯨꯗ ꯃꯌꯥꯝꯅ ꯄꯥꯎꯃꯤ ꯃꯌꯥꯝꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯃꯥꯅ ꯄꯤꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯒꯅꯤ ꯈꯨꯝꯕ ꯌꯥꯗꯕ ꯌꯥꯎꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯁꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯦꯗꯤꯌꯥꯗ ꯋꯥꯝꯗ ꯉꯥꯡꯕ ꯌꯥꯗꯦꯅ ꯂꯣꯏ ꯊꯤꯡꯂꯩꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨ ꯃꯥꯌꯣꯛꯅꯗꯅꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯂꯥꯛꯇꯕꯅ ꯐꯅꯤ ꯀꯥꯏꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯝꯕ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤꯗ ꯃꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯗ ꯁꯣꯛꯍꯟꯕ ꯂꯩꯇꯦꯅ ꯁꯨꯃꯥꯏꯅ ꯑꯃ ꯊꯝꯖꯒꯦ